Matam khara gi mamangda Opd Phaoba Yengba Chatnaramdraba Jiribam Ningshingkhul leiba Jiribam District Hospital asi Ngasidi District Hospital oibagi Mathou Mapung Phana Touba Ngamle TOMTV gi Jiribam paumina poina chatuna yengsidubada hospital asida patient marang kaina lakpada natana hospital asigi staff sing Mathou ningthina tawramba thengnaraki Jiribam da leiba CSO mahairoi loop sing amade Imphal dagi lakpa tongan ba CSO singna lengakta akam pressure pibutagi mari leitaba singna District Hospital amada leifam thokpa doctor amadi staff sing tharakpadagi hospital asi chalaina ba honabada changba masak punamak matik chana pirakpadagi hospital asi Mapung Phana chalaiba horakibani Ningshingkhul aduda hospital asage building block sing repairing tawbagi thabak akan mongda paikat hoba thinaraki hospital asida ECG gi machine leirabasu authority gi maikaidagi ECG machine da sizinnagadaba paper roll issue tawrakte haiduna receipt kaktana ahenba lupa chahum patient party dagi loba thinaraki adubu Jiribam gi patient singna Manipur hadoktuna Assam gi kasada laying chatnaramba adu hospital asigi fibam phagalakpadagi Jiribam District Hospital da oina laying ba phanghandagi tamak miyamna lengak amadi hospital authority bu thagatpa fulonle hospital asida laying ba lakpa Bibir mani kauba patient amana hai Jiribam District Hospital ase mamang thakta lairamba fibam aduga yengnabada adugi matik fagatle adubu ultrasound machine amasong blood bank leitaba amade tongan ba test sing tawbada changba lengakna supply tawfam thokpa pol sing ningthina fangdabada thengnariba kudongcha daba sing asi ko halabade hospital asi hena faba amade chawkatba oigani hainasu mahangna makha chana fumuke koi Jiribam da Tanaiba hospital Ningshingkhul leiba sida hana mamong dagi kamena sung NGO sira kan mana dibna ji yang hana dagi di khara police ini ramna aduna ji mayam ma patient mayam laknaraga yengba honare aduga yamna tungja da pamada Jiribam district sida ultrasound facility leitaba kameni amasung private oibasu amata Jiribam district leitaba amasung lambengi kurung chaw leitaba sina koi Jiribam prajasinda tungja dam khalbi sumai koi TV hospital di equipment matik chana leitaba amasung koi hapnina yam lakna leitiba competition ni bunthoi lakna di Jiribam sigi koi sarkarna tang mian senbiraga so equipment singsibu atu matamda Jiribam hospital da leiba haina ni praja mai dagi Amaromda masak maming taktuk ingdaba hospital asigi official amana hai hospital asida ultrasound machine leitaba amade blood bank leitaba asina kutung chadaba kaya mayamade hospital asida ICU oxygen plant amade dialysis tawnaba facility leide dialysis tawnaba gi tamak training chaturaba doctor amasu hospital asida leide adum oina mak mi watpa amade mai chang naina fangdaba dialysis ke facility ase miyamda fanghanba ngamdana leiri hainasu official aduda makha chana fulurli